Tha kaya lepluraba matung Phougakchao Ikhai Police Station gi manung chanba Torbung Sabal Phougakchao Ikhai mamang laikai amadi Phougakchao Ikhai Bazar tamna kuki kulai paiba oigani chingnaba singna pungkhai amagi mayada nongmai leptana kaptharakrai nongmai kapsilapagi thodok asi ngasi nongthil pung ani khara helakpa matamda thokibani thodok thofamdagi fangba pawgi matung inna kuki kulai paibani chingnaba singna Torbung maningda leiriba Zelan Phai Kangvai maning amadi Torbung Govindapur dagi kaplakpa oiramgani haina panari mafam aduda ngak senduna leiriba Central Force amadi State Force ki maikai digi su handuna nongmai kapki nongmai kapsilapagi thodo aduda sopan amata yaubagi paw leite panba yabadi Torbung Sabal da lanjenaruraba imung taramanga hauzi masagi mayumda halaktuna leiba horabani nongmai kapsilakliba si Assam Rifles lokthokpagi yaningdaba oina huki singna chatharakpa oigani haina thajanari Kan firing ama tore husigai sama kan ini kang mayam lagi nih bom jatha bahore